ꯊꯥꯂꯩꯕꯥꯛꯇ ꯃꯥꯔꯁꯇ ꯇꯥꯏꯇꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ? ꯂꯩꯔꯒꯗꯤ ꯀꯔꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈ꯭ꯔꯦ, ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯨꯔꯦꯅꯁ ꯒ꯭ꯔꯍꯗ ꯆꯠꯂꯒ ꯂꯩꯔꯨꯔꯗꯤ ꯀꯝꯗꯧꯅꯤ ꯀꯥꯏꯗꯅ ꯈꯟꯕꯗꯤ ꯌꯥꯎꯕꯤꯈ꯭ꯔꯕꯔꯥ? ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯔꯦꯅꯁ ꯒ꯭ꯔꯍꯗ ꯍꯦꯛꯇ ꯀꯣꯏꯊꯣꯛꯂꯨꯔꯁꯤ, ꯃꯐꯝꯁꯤ ꯀꯔꯤ ꯀꯝꯗꯧꯋꯤ ꯍꯦꯛꯇ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ꯫ ꯑꯗꯣꯝꯅ ꯆꯠꯇꯧꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯁꯤꯟꯈꯩ ꯏꯪꯕ, ꯑꯃꯝꯕ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯝꯁꯨ ꯅꯝꯊꯤꯕ ꯒ꯭ꯔꯍ ꯑꯗꯨꯗꯅꯤ꯫ ꯑꯗꯣꯝꯅ ꯁꯣꯂꯔ ꯁꯤꯁꯇꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯎꯟꯅ ꯀꯨꯞꯄ ꯒ꯭ꯔꯍꯁꯤꯗ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯣꯝ ꯍꯧꯖꯤꯛ ꯁꯣꯂꯔ ꯁꯤꯁꯇꯝ ꯑꯁꯤꯒꯤ 7th ꯁꯨꯕꯗ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯌꯨꯔꯦꯅꯁꯇ ꯆꯠꯂꯦ꯫ ꯒ꯭ꯔꯍ ꯑꯁꯤ ꯌꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯐ꯭ꯔꯦꯟꯁ, ꯉꯁꯤꯗꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ꯫ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ, ꯋꯥꯁꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯒꯦꯁ ꯇꯧꯕꯤꯌꯨ꯫ ꯅꯝꯕꯔ 1, ꯗꯦꯇꯥ ꯇꯤꯡꯗ ꯌꯥꯝ ꯊꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯌꯥꯕ꯫ ꯅꯝꯕꯔ 2, ꯒꯦꯝ ꯂꯤꯁ ꯈ꯭ꯋꯥꯏ ꯂꯥꯔꯖꯦꯁ ꯑꯣꯏꯕ꯫ ꯅꯝꯕꯔ 3, ꯑꯣꯅꯦꯁ ꯑꯣꯏꯅ ꯊꯣꯏꯕꯤ ꯆꯥꯟꯁ ꯈ꯭ꯋꯥꯏ ꯋꯥꯡꯕ꯫ ꯅꯝꯕꯔ 4, ꯒꯦꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯥ ꯆꯥꯎꯅ ꯐꯪꯕ ꯌꯥꯕ꯫ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤ ꯀꯩꯁꯨ ꯅꯠꯇꯦ, 2021ꯗ ꯕꯦꯁꯠ ꯒꯦꯃꯤꯡ ꯁꯥꯏꯠ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯚꯣꯠ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯥꯏꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯒꯨꯗ ꯏꯚꯤꯅꯤꯡꯗ ꯕꯤꯠꯇ ꯑꯔꯟ ꯇꯧꯕ ꯄꯥꯝꯂꯗꯤ ꯃꯁꯤ ꯆꯞ ꯆꯥꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯣꯏ ꯂꯩꯅꯩ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯑꯄꯥꯝꯕꯁꯤ ꯐꯪꯕꯗꯤ ꯂꯨꯔꯦ꯫ ꯑꯗꯨꯕꯨ now you can do it. ꯔꯦꯖꯤꯁꯇꯔ ꯇꯧꯔ ꯑꯄꯥꯝꯕ ꯒꯦꯝ ꯑꯃ ꯈꯟꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯏꯅꯕ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯄꯥꯝꯖꯕ ꯒꯦꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯔꯤ꯫ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕꯇ ꯅꯠꯇ ꯁꯦꯜ ꯈꯖꯤꯛ ꯇꯥꯟꯕꯁꯨ ꯌꯥꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯈꯜ ꯃꯊꯦꯜ ꯃꯅꯥꯁꯤꯡ ꯐꯪꯕꯤꯌꯨ꯫ ꯗꯤꯄꯣꯖꯤꯠꯇꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯕꯣꯅꯁ ꯇꯥꯜꯂꯒ ꯏꯟꯀꯝ ꯗꯕꯜ ꯇꯧꯕꯁꯨ ꯌꯥꯏ꯫ ꯇ꯭ꯔꯥꯏ ꯇꯧꯕꯤꯅꯤꯡꯉꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯒꯤ ꯂꯤꯡꯛ ꯐꯪꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯣꯡꯅꯤꯗꯤ ꯈꯟꯕꯤꯔꯨꯅꯨ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝ ꯍꯧꯖꯤꯛ ꯅꯨꯃꯤꯠꯇꯒꯤ 2.9 ꯕꯤꯂꯤꯌꯟ ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯗꯤ ꯌꯨꯔꯦꯅꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯝꯒꯤ ꯑꯦꯅꯔꯖꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ 2.9 ꯕꯤꯂꯤꯌꯟ ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯁꯥꯒꯤ ꯚꯣꯌꯦꯖꯔ 2 ꯄ꯭ꯔꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯌꯨꯔꯦꯅꯁ ꯌꯧꯅ ꯆꯠꯄ ꯃꯇꯝꯗ ꯆꯍꯤ 9.5ꯒꯤ ꯆꯥꯡꯗ ꯆꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯪꯖꯔꯒꯁꯨ ꯌꯧꯕꯨ ꯌꯧꯈ꯭ꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯆꯥꯎꯔꯕ ꯎꯟꯒꯤ ꯒ꯭ꯔꯍ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯎꯔꯒꯅꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯎꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯨꯝꯕ ꯃꯔꯤ ꯄꯥꯛ ꯆꯥꯎꯕ, ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯥꯒꯤ ꯊꯥꯖ 19 ꯑꯃꯗꯤ ꯔꯤꯡ 19ꯅ ꯀꯣꯏꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯍ ꯑꯗꯨꯅꯤ, ꯌꯨꯔꯦꯅꯁ꯫ ꯌꯨꯔꯦꯅꯁ ꯌꯧꯔꯦꯅ ꯅꯪꯅ ꯅꯪꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯇꯨ ꯌꯨꯔꯦꯅꯁꯀꯤ ꯂꯩꯃꯥꯏꯗ ꯈꯥꯝꯒꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯃꯗꯨꯃ ꯑꯣꯏꯔꯔꯣꯏ꯫ ꯃꯔꯝꯗꯤ ꯌꯨꯔꯦꯅꯁꯀꯤ ꯂꯩꯃꯥꯏ ꯍꯥꯏꯕ ꯑꯀꯟꯕ ꯃꯄꯪ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯒ꯭ꯔꯍꯁꯤꯗꯤ ꯃꯍꯤ, ꯎꯟ ꯑꯃꯗꯤ ꯒꯦꯁꯇꯅ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯒꯨꯝ ꯑꯀꯟꯕ ꯅꯦꯠꯄ ꯌꯥꯕ ꯂꯩꯃꯥꯏ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤ ꯂꯩꯇꯦ꯫ ꯁ꯭ꯄꯦꯁ ꯁꯨꯠꯀꯤ ꯀꯣꯛꯎꯞꯇꯨ ꯉꯥꯏꯍꯥꯛ ꯂꯧꯊꯣꯛꯑꯒ ꯒ꯭ꯔꯍꯁꯤꯒꯤ ꯃꯅꯝ ꯑꯃꯨꯛꯇꯪ ꯅꯝꯕ ꯌꯥꯔꯗꯤ ꯈꯪꯗꯧꯅꯦ꯫ ꯅꯥꯇꯣꯟ ꯃꯦꯜꯂ ꯃꯇꯝ ꯆꯨꯞꯄ ꯂꯩꯇꯕ ꯌꯥꯗꯕꯩ ꯐꯤꯕꯝꯅꯤ ꯒ꯭ꯔꯍꯁꯤꯗ ꯑꯣꯏꯔꯤꯕꯁꯦ꯫ ꯌꯨꯔꯦꯅꯁꯀꯤ ꯅꯨꯡꯁꯤꯠꯁꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ, ꯍꯤꯂꯤꯌꯝ ꯑꯃꯗꯤ ꯃꯦꯊꯦꯟ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯝꯃꯤ꯫ ꯋꯥꯡꯈꯠꯂꯤꯃꯈꯩ ꯒ꯭ꯔꯍꯁꯤꯒꯤ ꯃꯅꯝ ꯅꯝꯊꯤꯕꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯃꯔꯝꯗꯤ ꯌꯨꯔꯦꯅꯁꯀꯤ ꯑꯋꯥꯡꯕ ꯃꯐꯝꯗ ꯂꯩꯕ ꯅꯨꯡꯁꯤꯠꯇ ꯌꯦꯔꯨꯝ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯜꯐꯥꯏꯗ ꯍꯥꯏꯔꯤꯕ ꯒꯦꯁ ꯑꯁꯤ ꯌꯥꯎꯏ꯫ ꯑꯗꯣꯝ ꯍꯧꯖꯤꯛ ꯅꯪꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯈꯥꯝꯐꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯏꯔ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯦ꯫ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯊꯦꯡꯅꯔꯛꯀꯗꯕ ꯑꯉꯛꯄ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯌꯨꯔꯦꯅꯁꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯁꯤ ꯁꯨꯡꯐꯪꯕꯨ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯏ, ꯃꯔꯝꯗꯤ ꯒ꯭ꯔꯍꯁꯤꯗ ꯐꯪꯗꯧꯔꯤꯕ ꯅꯨꯃꯤꯠ ꯃꯉꯥꯜꯒꯤ ꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯪꯂꯤꯕ ꯑꯗꯨꯒꯤ ꯆꯥꯗ 0.27 ꯈꯛꯇꯒꯤ ꯆꯥꯡꯗꯅꯤ꯫ ꯃꯔꯝꯁꯤꯅ ꯒ꯭ꯔꯍ ꯑꯁꯤ ꯃꯇꯝ ꯆꯨꯞꯄ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯒꯅꯤ꯫ ꯂꯩꯃꯥꯏꯁꯨ ꯂꯩꯇꯕ, ꯅꯨꯃꯤꯠ ꯃꯉꯥꯜꯁꯨ ꯐꯪꯗꯕ ꯃꯐꯝꯁꯤꯗꯩꯗ ꯑꯗꯣꯝ ꯀꯔꯝꯅ ꯑꯗꯣꯝꯒꯤ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯒꯗꯧꯔꯤ? ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒ꯭ꯔꯍꯁꯤꯗ ꯂꯩꯔꯤꯕ ꯎꯟ ꯃꯍꯤꯁꯤꯡꯁꯤꯗꯒꯤ ꯂꯧꯕ ꯌꯥꯒꯅꯤ꯫ ꯒ꯭ꯔꯍꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯉꯤ ꯑꯃꯁꯨꯡ ꯌꯥꯝ ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ꯫ ꯃꯐꯝ ꯈꯔꯗꯗꯤ -225 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯌꯧꯅ ꯇꯔꯇꯔ ꯆꯤꯡꯁꯤꯟꯕ ꯐꯝꯖꯤꯟꯕ ꯃꯈꯩ ꯏꯪꯉꯤ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯆꯥꯡꯁꯤꯃꯛꯇꯤ ꯅꯨꯃꯤꯠꯇꯒꯤ ꯈ꯭ꯋꯥꯏ ꯂꯥꯞꯅ ꯁꯣꯂꯔ ꯁꯤꯁꯇꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯔꯤꯕ ꯅꯦꯞꯇ꯭ꯌꯨꯟꯗꯒꯤ ꯐꯥꯎ ꯍꯦꯟꯅ ꯏꯪꯂꯤꯕꯅꯤ꯫ ꯑꯦꯃꯣꯅꯤꯌꯥ, ꯃꯦꯊꯦꯟ ꯑꯃꯗꯤ ꯎꯟ ꯃꯆꯦꯠ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯑꯆꯧꯕ ꯂꯩꯆꯤꯜ ꯃꯄꯩ ꯀꯌꯥꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯎꯪꯗꯨꯅ ꯄꯥꯏꯔ ꯂꯩꯒꯅꯤ꯫ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 900 ꯌꯥꯡꯕ ꯌꯥꯝ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯪ ꯒ꯭ꯔꯍꯁꯤꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯀꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫
ꯃꯐꯝꯁꯤꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝꯗ ꯌꯥꯎꯔꯤꯕ ꯒ꯭ꯌꯥꯁꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯇꯨ ꯄꯥꯏꯊꯣꯔꯛꯄ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯗꯣꯔꯤꯕꯁꯤ ꯐꯤꯕꯝꯁꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯋꯥꯏ ꯃꯥꯡꯗꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯄꯥꯝꯕꯩ ꯊꯤꯕ ꯑꯁꯤꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕꯁꯤ ꯑꯋꯥꯡꯕ ꯃꯐꯝ ꯑꯃ ꯈꯜꯂꯒ ꯇꯥꯎꯔ ꯂꯩꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯇꯥꯎꯗꯣꯏꯁꯤ ꯅꯪꯒꯤ ꯏꯆꯝ ꯆꯝꯕ ꯕ꯭ꯂꯤꯝ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯗꯨꯗꯗꯤ ꯌꯥꯔꯣꯏ ꯕ꯭ꯂꯤꯝ ꯍꯥꯏꯔꯤꯕ ꯑꯦꯌꯔꯁꯤꯞꯁꯤꯅ ꯃꯊꯛꯇ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯁꯤ ꯑꯦꯌꯔꯁꯤꯞꯁꯤꯅ ꯄꯥꯏꯗꯨꯅ ꯂꯩꯗꯣꯔꯤꯕ ꯃꯐꯝꯗꯨꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯌꯥꯎꯕ ꯒ꯭ꯌꯥꯁꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯒ꯭ꯌꯥꯁ ꯑꯃ ꯑꯦꯌꯔꯁꯤꯞꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯖꯤꯟꯗꯨꯅ ꯕꯣꯜ ꯑꯀꯥꯝꯕꯤꯒꯨꯝ ꯀꯥꯝꯈꯠꯍꯜꯂꯕ ꯃꯇꯝꯗꯇꯅꯤ ꯁꯤꯒꯤ ꯕ꯭ꯂꯤꯝ ꯍꯥꯏꯔꯤꯕ ꯑꯦꯌꯔꯁꯤꯞ ꯃꯈꯜ ꯑꯁꯤꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗꯗꯤ ꯕ꯭ꯂꯤꯝꯁꯤ ꯄꯥꯏꯈꯠꯍꯟꯕ ꯃꯇꯝꯗ ꯍꯤꯂꯤꯌꯝ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯌꯨꯔꯦꯅꯁꯇꯗꯤ ꯃꯐꯝꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯒ꯭ꯌꯥꯁ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯒ꯭ꯔꯍꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯃꯛ ꯑꯦꯇꯣꯝ ꯍꯤꯂꯤꯌꯝ ꯑꯃꯗꯤ ꯃꯣꯂꯤꯀꯨꯂꯔ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯅꯤꯅ ꯄꯨꯜꯂꯒ ꯁꯥꯕꯅꯤ ꯃꯔꯝꯁꯤꯅ ꯕ꯭ꯂꯤꯝ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯗꯨ ꯇꯥꯎꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯅꯪ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩꯔꯤ ꯃꯁꯤꯃꯛꯇꯤ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯊꯤꯑꯣꯔꯤ ꯑꯃꯈꯛꯅꯤ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯌꯨꯔꯦꯅꯁꯀꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯚꯦꯀ꯭ꯌꯨꯝ ꯁꯤꯞ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝ ꯃꯇꯝ ꯆꯨꯞꯄ ꯁ꯭ꯄꯦꯁꯁꯨꯠ ꯁꯦꯠꯂꯒ ꯁꯨꯝ ꯂꯩꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯚꯦꯀ꯭ꯌꯨꯝ ꯑꯦꯌꯔꯁꯤꯞ ꯑꯁꯤꯗꯤ ꯑꯇꯩ ꯑꯦꯌꯔꯁꯤꯞ ꯇꯧꯅ ꯒ꯭ꯌꯥꯁ ꯍꯥꯟꯖꯤꯜꯂꯒ ꯄꯥꯏꯈꯠꯄꯤ ꯃꯈꯜꯒꯤ ꯑꯦꯌꯔꯁꯤꯞ ꯑꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯍꯥꯟꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯒ꯭ꯌꯥꯁ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯠ ꯄꯨꯝꯅꯃꯛ ꯏꯍꯥꯡ ꯍꯥꯡꯕꯒ ꯌꯥꯝ ꯃꯥꯟꯅꯕ ꯌꯥꯝ ꯅꯛꯅꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯧꯊꯣꯛꯂꯒ ꯄꯥꯏꯈꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯚꯦꯀ꯭ꯌꯨꯝ ꯑꯦꯌꯔꯁꯤꯞ ꯑꯁꯤꯗꯗꯤ ꯅꯪꯅ ꯇꯧꯗꯣꯏꯁꯤ ꯁꯨꯞꯅꯩ ꯊꯕꯛ ꯑꯅꯤ ꯈꯛꯇꯅꯤ ꯑꯦꯌꯔꯁꯤꯞꯁꯤ ꯃꯈꯥꯔꯣꯝꯗ ꯅꯦꯝꯊꯅ ꯄꯥꯏꯊꯔꯛꯀꯦ ꯍꯥꯏꯔꯒꯅ ꯒ꯭ꯌꯥꯁ ꯈꯔ ꯍꯟꯖꯤꯟꯕꯤꯕ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯋꯥꯡꯈꯠꯅ ꯄꯥꯏꯈꯠꯂꯛꯀꯦ ꯍꯥꯏꯔꯒꯅ ꯒ꯭ꯌꯥꯁꯁꯤꯡꯗꯣ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯕ ꯁꯤꯒꯤ ꯊꯕꯛ ꯑꯅꯤꯁꯤ ꯈꯛꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯦꯀ꯭ꯌꯨꯝ ꯑꯦꯌꯔꯁꯤꯞ ꯑꯁꯤꯗꯗꯤ ꯃꯊꯛꯇ ꯁꯨꯝ ꯄꯥꯏꯗꯨꯅ ꯂꯩꯅꯕꯩ ꯐ꯭ꯌꯨꯜꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ ꯚꯦꯀ꯭ꯌꯨꯝ ꯁꯤꯞꯀꯤ ꯃꯇꯦꯡ ꯑꯁꯤꯗꯒꯤ ꯑꯗꯣꯝ ꯒ꯭ꯔꯍꯁꯤꯗ ꯃꯇꯝ ꯁꯥꯡꯊꯅ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩꯗꯨꯗꯤ ꯐꯪꯂꯦ ꯍꯥꯏꯅ ꯂꯧꯔꯁꯦ ꯌꯨꯔꯦꯅꯁꯇ ꯍꯤꯡꯗꯣꯏ ꯄꯨꯟꯁꯤꯁꯤ ꯀꯃꯥꯏ ꯀꯥꯏꯗꯤ ꯇꯧꯗꯣꯏꯖꯥꯠꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯔ ꯈꯪꯃꯤꯟꯅꯁꯦ ꯌꯨꯔꯦꯅꯁꯀꯤ ꯒ꯭ꯔꯦꯚꯤꯇꯤ ꯃꯥꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯁꯤꯒꯤ ꯆꯥꯗ 40% ꯆꯥꯡꯇꯃꯛ ꯑꯣꯏ ꯍꯥꯏꯗꯤ ꯑꯗꯣꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ 75 kg ꯂꯨꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯌꯨꯔꯦꯅꯁꯇꯗꯤ 67 kgꯒꯤ ꯆꯥꯡꯗ ꯂꯨꯝꯒꯅꯤ ꯑꯔꯨꯝꯕ ꯈꯔ ꯍꯟꯊꯒꯅꯤ ꯌꯨꯔꯦꯅꯁꯀꯤ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯨꯡ 18ꯒ ꯃꯥꯟꯅꯩ ꯃꯁꯤꯃꯛꯇꯤ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯔꯦꯅꯁꯀꯤ ꯆꯍꯤ ꯑꯃꯒ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯍꯤ ꯀꯌꯥꯒ ꯃꯥꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯌꯨꯔꯦꯅꯁꯇ ꯂꯩꯔꯗꯤ ꯑꯗꯣꯝ ꯃꯥꯒꯤ ꯆꯍꯤ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤꯉꯩ ꯑꯗꯣꯝ ꯍꯥꯟꯅ ꯁꯤꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯋꯥꯡꯉꯤ ꯃꯔꯝꯗꯤ ꯌꯨꯔꯦꯅꯁꯀꯤ ꯆꯍꯤ ꯑꯃꯒ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯍꯤ 34ꯒ ꯃꯥꯟꯅꯩ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯌꯨꯔꯦꯅꯁꯁꯤ ꯅꯨꯃꯤꯠꯇꯒꯤ ꯈ꯭ꯋꯥꯏ ꯂꯥꯞꯊꯣꯛꯈꯤꯕ 8th ꯁꯨꯕ ꯒ꯭ꯔꯍ ꯑꯗꯨꯅꯤ